इमेज पाउदा मियेंग ताबिरिबसिंगबो खुरुमजरी ngasi maroiba pauda Mukhyamantri N Birena ekhoi punna hingminasi amata oina chatminasi haikre Skylark Music Band gi mapan suba mapok kumun pangthokre Loinana India amasung Belarus na yana che tara sahi tonakre Paumasa khaina pijari Manipur ki Mukhyamantri N Birena haikre Chuchampur miyamna thajaba thambiduna anoba sarkar asibu taramna upiriba se sarkar sina kauba ngamloi mamangda praja singa sarkar ga nusinadaba adu leitre jila se ge lambi semnaba DPR lupa crore 39 leire Fairjone jila gi lambi semnaba senfam leire wafam asi ngaseyu Chuchampur jila gi hingtamlam ka public ground da Mukhyamantri na mahaki Council of Minister amadi MLA Singbu Taramna Opagi Thoramda Mukhyamantri na wafam ase miyam phongdokibani Mukhyamantri na makata na phongdokibada Chuchampur jila ase lairik laishu haiba yamna leibana B.Ed College Central University gi jila asida Hill Campus ama lingnaba HRD Ministry amasung MU gi BC ga tanaraga kari tawba yabage yengani jila asida Medical College ama lingnaba MCI ga tanaragani Jila asida lairiba employees sing zonal ge office namna semgatnaba thorang laire Manipur da lairiba ODC sing da chakwa thorang ge program sing punna thabak tawbagi wafam amadi senba chahi asegi manungda Chuchampur jila gi amasung Fairjone jila gi apun basenpam lupa crore chahum sanction laire mase Manipur gi chingi lamdam mase trophy speaker khenaba laibana donor ministry na Manipur Tripura ge akhana basenpam piri haiki Mukhyamantri na makha taraduna aikhoi punna hingminasi amasung amata oina chatminasi haikibaga loinana Chuchampur ge praja singbu kendra sarkar na thagatpa phongdokpa leire ngasigi thoramasida Council of Minister TH Bishwajit Karam Syam B Hankhalian Letpau Haukip Losi Dikho TH Radhesyam Nemcha Kipzen TT Haukip Parliamentary Singh MLA Singh DGP Chief Secretary Jilagi SP DC Police amasung civil organization singna taramna opagi thoramduda saruk yaki Thapok sama thongan pizza na marak munboi bundaboi saurat na madu chakta ya that is not what done have to be Thapok to loiro matunda or pami or piram matunda ne ko thapok loire prajar benefit pire hai to our second approach is infrastructure development lambi Hangavishi, Tabak Pangdivan Harol Mayamche, how to accommodate them at their suitable places. Sigi Makal Kharajini, The techniques of paper setting and evaluation hai bahiram sida numit mangani chupna chathagadaba workshop among asidagi GP Women's College Imphal Central Hall da Council gi Chairman L Mahendran Haudokre. Thoramasi Council of Higher Secondary Education Manipurna National Council of Educational Research and Training NCERT ga kusamnaraga sinbani Thoramdu da Council ke Secretary Dr. M Vidyasagar NCERT New Delhi ge Head of Planning and Monitoring Division Professor AD Tiwari amadi GP Women's College ke Principal Dr. B Lal Hari Sharmana President Member sing oina dais ta phamki Aduga Lamdamse ke college amadi high secondary school singdagi local resource humputara nithoi ga loinana NCERT gi tongan ba professor singna hiram kaya gi topic singda wangangani hairi tang tara taruk fawba chathagadawriba workshop asigi losinbagi thoram numit asima ki notel pung ahum tabada pangthokani amadi masigi recommendation NCERT New Delhi amadi kosemda submit tawgani Skylark Music Band Kakching na sinduna Kakching amasung Thawal District ki oiba lebak ningba isai changdamnaba amangasi Kakching District ki Kakching Phospa lekai da leiba Library and Information Center Kakching gi mipunsang da pangthokre Skylark Music Band Kakching na sinduna anirak suba oina pangthokpa
Kakching amasung Thobal district ki tongan mafamsingdagi lakpa Changdamnaroi taramanga na saruk yaduna pangthokiba isai changdamnaba aduda Huidrom Pritam Hyanglam Awang Lekai na ahanba Mayang Lambam Robert Kakching Chumlang Lekai na anishuba amasung Leniris Marangthem Wabagay Kadazit Awang Lekai na ahumsuba takre Leibak Ningba isai changdamnabagi thorom aduda SS Nabakumar Principal Kha Manipur Hindustani Sangeet Mahavidyalaya Kakching na Athoiba Mithung amasung Skylark Music Band Kakching ge Founder President Yambem Saitana thorom mapu oina saruk yaki Makok muthang takrabasingda asil arangi maikaidagi Mathang sitna lupa lising mga lising ahum amasung lupa lising aniga loinana sakang cheshing amadi ningsing naba khudam memento piduna ikai khumnaba amasung pukning thawatki loinana changdamnaba aduda ahanba anishuba ahumsuba takrabasingi mathang tarakpa changdamnaroi mangadasu consolation prize piduna pukning thawatki Manipur gi aroiba ngamkhai gi border town ama oiriba morege yumthangnariba Myanmar dagi angi wangmada miyoi sing jangsilaktanaba security singna akan mamongda ngaksen bagi khongthang lokhali khongthang asigi saruk ama oina ngasesu more police ki second OC SI Akbar Hussain na luchingba SI sing yawba police kangbuna Imphal more lambigi kondong lairembi khuvam maya da leiriba police outpost da miyoi sing chathok chasin tawriba miyoi sing Saktak che yauraga chatlibra haina check tawkre khongthang asi Myanmar ga tainariba border paring dasu locally Nakalamaromda Myanmar gi citizen kaya India da matam hena lairambadagi tanbagi thabaksu SI Akbar Hussain na paikhatki State Blood Cell National Health Mission Manipur gi sponsorship makhada Human Skill Empowerment Center Manipur na Department of Transfusion Medicine RIMS Imphal ga kusamnaraga sinduna nomagi oiba Blood donation camp among us transfusio medicines formerly blood bank RIMS da pangthokre thoromduda miyoi kunlom na EPK Departmental Inland Fisheries Training Center Lamphel da chahi amagi Inland Fisheries Development and Management da certificate course tamnabagi Englishing ani taratare taranipan academic session gi candidate nifu khangatlaba candidate singna Training course asi yaunanaba chatliba thasigi tang taramanga fawbada Fishery Officer Fishery Research and Training Center Lamphel Path Sanakaithel da leibada report tawranaba Director of Fisheries Manipur gi cherol amana khangalakli khangatlaba candidate singna chatliba thasigi tang kumapan fawbada Training course asida yawradrabadi makoising adu course asi pamdre haina lobaga loinana makhatana amuk khanghanba tawdana makoising adubo Selection list dagi kaktatlagani hainasu cherol sina makhatana hairi All Manipur Surrendery Association gi Secretary M Thambangau na haikre sok lesingani taramathoi dagi tarahumdoi fawada tongan ba lalawlup sing mamangi sarkar gi matamda khulai yauna surrender tawkhibasing pifam thokpa thagi stipend amadi chahi ahum suraba pigadaba one time payment ki senfam sing asi fawa pithoktana leire wafam asi ngasinungte press club ta pangmising ga unabada thambangau na phungdokibani thambangau na makha taraduna thagi stipend lupa lising mari amadi chahi ahum pharaba surrender singi one time payment lupa lakh manga asi tha sigi kun fawbugi manungda pithoktrabadi mathangi numitagi Manipur pumbada jana strike chathagani mamang sarkar da tongan ba lalulup punna miyoi chahum sumna taruk surrender tawki Hauzik surrender chama fana leitre makoising kadai da leikrabagi haiba khangba ngamdre Association gi member kuntra mathoi leibada taradi pau phauna bangamdana leiri Chief Minister Birenga ani ahumlak unaduna wari sanabada Chief Minister na makogi fine proceeding additional Chief Secretary Home Secretary na chingbada thakre haina thaidok thaisin tawbada tha mari manga henjinkre surrender tawrakhiba matamda envelope ta lupa lising ani khak haplaga pikiba adu natana makogi fangpam thokba amata fangdan leiri makogi secure oiba mafam sinbidabadagi AR camp ta amuk leiba amuk mafam chaba yenglaga leibadagi makoida awaba kaya mayoknare hairi अगर प्रोसेस क्या कोई नसपी दोरी मनो अदुना डेट 20 बोगी मनुंगदा अखोई प्रोसेस से उस लोशन भी तारगा दे डेट 21 रगी दे अखोई मखाता खंजंग स्ट्राइक नि खंगदि बन नि खंगदि ब्लॉकिंग नि खंगदि अखोई ngमना बा अखोई थेंगारने दौरने अखोई की पीगे दो सेमम से स्ट्राइक पे
amadi one time payment strike pay sahi taru ki par kadabne one time payment ithokadabne idana le Manipur State Legal Services Authority na sponsor tawduna Students Legal Literacy Club Jiribam Higher Secondary School Jiribam senduna ngasi Jiribam Higher Secondary School gi auditorium da Legal Awareness Program Skill Development Training Workshop pangthokre thoram asida Subdivisional Police Officer Jiribam RK Charles Judicial Magistrate First Class Jiribam Mr. Jagaulen Haukip amadi Jiribam Higher Secondary School gi Principal L. Ranjit Kumar na akhanam mithung sing oina saruk yaki. Thoramduda SDPO RK Charles na Career Opportunities Guidance for Student gi matangda wangangki. Loinana Mr. Jagaulen Haukip Judicial Magistrate First Class na su Personality Development Public Speaking and Presentation Skill gi matangda wangangduna mahirosingda pautak piki. Manipur Police ki Imphal East District Commando ki team amana haukiba tang tarada Kumuda area da thiba humbagi thabak chathabada fare hairiba sapam manauton inauton macha Elias Santikumar chahi nifumari asi UNLF tagi pothakraba miyoi ni haina UNLF ki Department of Publicity ki Director ki Cherol amana phongdorali Cherol sina makha tarakpada kaibi Kumuda maninglekai tagi laikhidraba AS Mani ki machanupa manauton asi UNLF ki lanmi sanglup MPA da English amachama pan marifutara taret marifutara nipanda training lauduna second lieutenant ki thak phawbada thabak torami adubu mahaki loina bina manung matam chadan laikidabadagi imung manung amadi laihoriba angang sing yengsinba ngamnabagi dama UNLF amadi MPA dagi chahisima ki August thada pothakraba miyoini maramaduna manautonga UNLF amadi MPA ga makhatana kariguma makhal amatagi mari amata lainadre hairi Pukhau Gram Panchayat ke manung channel laiba ward number 7 amasung 8 ki Pradhan and Bimota Devi ward number 8 ki Pradhan Sorokhaibam Ongbi Bishurani amadi ward number 7 ki ward member Moirangthem Gita Malana thabak amata tawdana lambi simba amadi drain janbagi mingda senfam kaya lokthoklamle ngasi Manipur Press Club ta pangmisinga unaba amada sagolmang ward number 7 ki Praja Texam Utamna Hai ward number 7 ki Pradhan and Bimota amadi ward member Moirangthem Gita Malana Inglisingani taramari taramanga gi makhada Pukhau Pathaba Masindagi Sagolman Cinema Hall fawbagi kilometer makhairom gi lambi semle haiduna Lupa lakh nipan lising marifutara mga lokthoklamle aduga ward number 8 ki Pradhan Sorokhaibam Ongbi Bishurani na Pukhau Bazar dagi lembi khong fawbagi meter nifurom sangba drainage Englishingani tarahumdoi taramarigi NREGS ki makhada semle haiduna lupa lakh taret lising tarahumdoi lokthokre masiga ekan kanadana chahi Englishingani taramari taramanga gi oinasu lupa lakh mari lising kuntranipan lokthokiramle Hairiba wafam punamak ase RTI activist Thangjam Biren wakhong uyumpokda leibana thigatlubadagi khanglakpani maramasina hiramsegi matangda mari lainaba authority na midyeng changbiu haina tekjam utamnam famdugi miyangmi mahut selaga appeal tawrakli semnabagi makhada sanfam kaya lana kathokre makoi ahumak lakliba October 7 2017 da pangthokadoriba panchayat election asigi मेरे ओरिबे सिंगनी थबक सुदना संफम कया लाना लखोखरे हाइबसी जिजनबिनबा सरकार की मरी लेनबा हायर अथॉरिटी द वकचरी Muslim Council Manipur Minuthong Hatagi President Haji Arafat na haikre Manipur gi Chief Minister Oiramba Laikhidraba MD Alimuddin gi machanupa MD Islauddin Khan Phundrai Mayum amadi mahaki loinabi Lalizan Begum Elias Sanayai na miyoi Kunmathoi Romdagi sana pigani haiduna lupa karor amaga lakh taragi thakta khungwatkre wafamasi ngasi Minuthong Hatada leiba Muslim Council Manipur ki office ta pangmisinga unabada Haji Arafat na phungdokibani mahakna makha takhibada Islauddin amadi Lalizana paisa khungwatkre haibagi complaint asi Uttam Kumar Sharma amadi Ais Chanchan Kaubi miyoi anina Muslim Council da tarokpadagi council asina United Golapati Hata Development Council amasung Golapati Development Committee ga tanaraga hiramsegi matangda yanaba puraknaba hotnaringai cherakta Islauddin amadi mahaki loinabi mafam khangdana mangkre
ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯍꯣꯝꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯦꯛꯁꯟ 420 ꯐ꯭ꯔꯣꯗ ꯑꯦꯟड ꯆꯤꯇꯤꯡꯒꯤ ꯀꯣꯟꯁꯄꯤꯔꯦꯁꯤ ꯑꯦꯛꯀꯤ ꯃꯅꯨꯡꯗ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯨꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯊꯦꯡꯅꯕꯤꯔꯕꯁꯨ ꯀꯥꯎꯟꯁꯤꯜ ꯑꯁꯤꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯆꯟꯆꯟ ꯑꯃꯗꯤ ꯎꯇꯝ ꯀꯨꯃꯥꯔ ꯁꯔꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯂꯥꯎꯗꯤꯟ ꯑꯃꯗꯤ ꯂꯥꯂꯤꯖꯥꯟꯒꯤ ꯃꯊꯛꯇ ꯀꯦꯁ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯇꯧꯔꯅꯤ ꯕꯨꯛ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕꯗ 420 ꯑꯃꯗꯤ ꯐ꯭ꯔꯣꯗ ꯆꯤꯇꯤꯡ ꯀꯟꯁꯄꯤꯔꯦꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯁꯤꯗ ꯇꯧꯗꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯃꯧꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯕꯅꯤꯅ ꯃꯊꯪ ꯄꯩꯁꯥꯁꯦ ꯂꯧꯔꯒ ꯃꯤ ꯀꯌꯥꯗꯒꯤ ꯄꯩꯁꯥꯁꯦ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯊꯦꯝꯆꯥꯛ ꯇꯧꯕꯗꯒꯤ ꯃꯤ ꯀꯌꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯤꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯁꯜꯂꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦ ꯏꯔꯤꯜꯕꯣꯝ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯧꯃꯟ ꯑꯣꯀ꯭ꯔꯝ ꯆꯨꯊꯦꯛꯇ ꯂꯩꯕ ꯑꯣꯀ꯭ꯔꯝ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯦꯜ ꯂꯝꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ SDPO ꯑꯣꯀ꯭ꯔꯝ ꯋꯥꯡꯈꯝꯕꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯀꯤꯍꯜꯂꯛꯂꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯣꯀ꯭ꯔꯝ ꯊꯣꯡꯂꯦꯟꯉꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯥꯒꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯊꯣꯛꯄ ꯑꯣꯀ꯭ꯔꯝ ꯋꯥꯡꯈꯝꯕꯒꯤ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯏꯕꯦꯌꯥꯏꯃꯗ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯊꯥꯡ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯆꯝꯊꯣꯛꯅꯅꯕ ꯋꯥꯡꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯕꯗ ꯋꯥꯡꯈꯣꯝꯕꯅ ꯅꯣꯡꯃꯩ ꯎꯠꯇꯨꯅ ꯍꯥꯠꯂꯨꯔꯥ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯊꯣꯛꯂꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡ ꯉꯔꯥꯡ ꯄꯥꯎꯆꯦ ꯑꯃꯗ ꯁꯦꯡꯗꯣꯛꯈꯤꯕ ꯑꯗꯨꯗ ꯈꯕꯔꯗ ꯍꯥꯞꯂꯛꯏ ꯍꯥꯏꯅ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕꯗ ꯋꯥꯡꯈꯣꯝꯕꯅ ꯐꯣꯟꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯔꯣꯏ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯒꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯅ ꯐꯨꯕ ꯌꯥꯕꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯂꯦ SDPOꯒꯤ ꯄꯥꯋꯔ ꯂꯅꯥꯏ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯐ ꯐꯠꯇ ꯊꯣꯛꯂꯕꯗꯤ SDPOꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯦꯂꯥꯔꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯌꯥꯅꯆꯦ ꯇꯔꯥ ꯉꯁꯤ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ ꯚꯣꯀꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯜꯆꯔ ꯑꯃꯁꯨꯡ ꯑꯣꯏꯜ ꯑꯦꯟड ꯒ꯭ꯌꯥꯁ ꯁꯦꯛꯇꯔ ꯁꯍꯤ ꯇꯧꯅꯕꯁꯤꯗ ꯌꯥꯎꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯈꯤꯕꯗ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯉꯥꯛꯁꯦꯟꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯂꯝꯗ ꯄꯨꯟꯅ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯏꯔꯛꯂꯤꯕ ꯕꯦꯂꯥꯔꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯂꯦꯛꯖꯦꯟꯗꯔ ꯂꯨꯀꯥꯁꯦꯟꯀꯣ ꯑꯃꯁꯨꯡ PM ꯃꯣꯗꯤꯅ ꯗꯦꯂꯤꯒꯦꯁꯟ ꯂꯦꯚꯦꯜꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯍꯥꯎꯁꯇ ꯋꯥꯔꯤ ꯁꯥꯅꯈꯤ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯨꯀꯥꯁꯦꯟꯀꯣꯅ ꯔꯥꯖꯘꯥꯠꯇ ꯆꯠꯇꯨꯅ ꯂꯩ ꯀꯠꯇꯨꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯨꯀꯥꯁꯦꯟꯀꯣꯒꯤ ꯈꯣꯡꯆꯠ ꯑꯁꯤ 3ꯂꯛ ꯁꯨꯕꯅꯤ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯅꯤꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯔꯤꯂꯦꯁꯟ ꯊꯝꯂꯛꯄꯒꯤ ꯆꯍꯤ 15ꯔꯛ ꯁꯨꯔꯦ ꯍꯥꯏꯔꯤ ꯒꯨꯔꯨꯒ꯭ꯔꯥꯝꯗ ꯂꯩꯕ ꯔꯤꯌꯥꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜꯒꯤ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ 2 ꯐꯥꯈ꯭ꯔꯦ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯦꯛꯇꯤꯡ ꯄ꯭ꯔꯤꯟꯁꯤꯄꯜꯁꯨ ꯄꯨꯂꯤꯁꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯆꯍꯤ 8ꯇ ꯁꯨꯔꯤꯕ ꯄ꯭ꯔꯗ꯭ꯌꯨꯃꯥꯟ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭रीम कोर्टना सेंट्रल गवर्नमेंट हरियाणा गवर्नमेंट अमसुंग CBSEदा नोटिस थाख्रे नोटिस अदुगी पाउखोम चयोल 3गी मनुंगदा पिरकनबसु खंगनकी क्राइम अदु चथखिबा मफम अदु सीनियर पुलिस ऑफिसर सिंगना यंगसिनख्रे ADG अकिलना हाइकिबदा थिजिनबगी थबक फजना चथरी मरा लेबसिंग लेमना थारोय रियान इंटरनेशनल स्कूल गी ममांगदा पेरेंट्स सिंग अमसुंग जर्नलिस्ट सिंगना वकतखिबगा मरी लैनना सोहाना रोता लैबा सदर पुलिस स्टेशन की SSO सस्पेंड तौख्रे हरियाणा के चीफ मिनिस्टर ML खतरना हाथोख्रिबा महिरोय प्रद्युमान की पेरेंट्स सिंगा उन्नदुना केस अदु CBI दा सिनगनी हाइख्रे नेशनल कैपिटल रीजन NCR दा बोम्बुला योनबगी लाइसेंस सुप्रीम कोर्ट ना कथख्रे बोम्बुला योनबगी वाफम दिवाली की मतुंगदा खनगनी हाइरी जस्टिस MB लोकुर अमसुंग दीपक गुप्ता ना साबा बेंच ना हाइकिबदा बोम्बुला थाबा असे इंडिविजुअल ओइना तौबना पुकनिंग थौगतलोइदबनी टेम्पररी लाइसेंस पीबगी थबकसु चादा यांखै हंथनगदबनी हाइनसु बेंच अदुना दिल्ली पुलिस ता खंगनकी दिल्ली अमसुंग NCR दा मपानदगी बोम्बुला पुसलक्तुना योलबा यारोय हाइरी हॉस्पिटल हेल्थ केयर सेंटर एजुकेशनल इंस्टीट्यूशन कोर्ट अमदी धर्मगी ओइबा मफमसिंगदगी मीटर 100 मनुंगदा बोम्बुला थाबा कापा यारोय हाइनसु कोर्टना अथॉरिटीज दा खंगनकी
पुनसिनख्रबा AIADMK गी एग्जीक्यूटिव अमसुंग जनरल काउंसिल मीटिंग ना सासिकला बु जनरल सेक्रेटरी की फर्मदगी लौथोकनबा वारेप लौख्रे हाइदि पार्टी की सिंबल उना अनि येकपा दुबसु अमुखन सिजननबा वारेप लौख्रे रेबेल MLA अमना थारखिबा पिटिशन अमा मद्रास हाई कोर्ट न लौखिद्रे हाइदि अमदी जनरल काउंसिल अमसुंग एग्जीक्यूटिव मीटिंग पांगथोकपदा अयाबा पीख्रे मरक असिदा TTV दिनकुराना चीफ मिनिस्टर दा थाजबा लेरक्तबदगी रेबेल MLA तरामापना CM गी मायोगदा लेखिबनी हाइकी सानबगी पाउ All Jiribam Sports Association Azad Jiribam Senduna Jiribam ki kalimai mandapta Kangkhut Taruk na Saruk Yaduna Pangthokliba Anishuba TH Harassing Men's Veteran Kang Tournament 2017 gi ngasi sanakiba kang masanada Kasar Kang Association na LAC Babupara Kangkhutpu Tarahumdoi Taranithui da maithiba pikre Charliba thasigi tang tara mangada ahanba semi-final amadi tang tara taruktana anishuba semi-final sanaragani अरोइबदा मरोइबा पाउ महना बिजरी मुख्यमंत्री एन बिरेना एखोइ पुना हिमिनसी अमत ओइना चटमिनसी हाइख्रे स्काइलार्क म्यूजिक बैंड की मापन सुबह मपोक कुमन पांगथोख्रे लोइनना इंडिया अमसुंग बेलारस ना याना चेतरा सही तौनख्रे ngasigidamakta di pawda matang sida loijare miyeng tabiri basimbu amukana kurumjari